Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Mase masal singamadi mabung maupwa singi nungsinabagi asetpa mari urpa hiyangai gi nini panba ningol sakoba ngasi pangthokli Manipurda namduna sel khaiba masung ain gi wangmada thabak tawba singi mathakta security force na akan bathabak laukhali amasung Paumi singda khut thai haibagi akupa marol pikhalangnaba National Human Rights Commission na Manipur, Kerala amasung Tripura gi Chief Secretary singda aiba cherol thaduna khangankhre. Mase masal singamadi mabung maupwa singi nungsinabagi asetpa mari urpa hiyangai gi nini panba ningol sakoba ngasi pangthokli. Kumay ase Manipur gi tongan ba jate singi maraktasu pangthoknari. Manipur gi mapanda khundariba metei phurup ki miyoi kayanasu ningol sakoba gi thorom pangthokli. Yumnak sagai on khrabi ningol oibe signa mapam lamdam de chatuna mama mapa mabung maupwa singa nungsi chanana samin thaminaba madi ngamjaba khudol pot tambana kumay asigi mapung oiba saktamni. Kumay asigi mangoinana Imphal gi khwairamban keithel yauna tampaki keithel singda pot leiba lagnaba miyamna signa sainaba ngamdana tinki. Maruaina Imphal gi khwairamban keithelda miyoi sa kaya posei leiba lagnaki mi ka hena sinbana traffic police yauna Manipur police ki personnel singna section na ngak senki ngasi su ayuk angan badigi hauna ningol sakobagi posei leiba lagnari kumai asigi mangoinana raiji gi fisheries bibhagna sinduna Imphal gi hapta kangjei bungda ngagi mela ama ngarang pangthoki mela aduda Manipur gi mahusadi leijarklaba nga makhal sing pengba khabak ngaton mitei sareng amadi atai nga makhal kaya puthokton yonki punna nga kilogram lakh ama makhairom mela aduda puthoki hairi Ningol sakoba kumaina lakpada raijapal yauna raija sigi lusingba singa masung lanai lup kayana miyamda yaipa pausel pirakli Raijapal Ajoy Kumar Bhalana mahaki pausel dahai Manipur gi ningol oibe singna kumai asigi phajaba leiteng oiri mabung maupwa singa ningol oibe singa nungsinabagi asetpa mari amadi amata oibegi saktam uliba kumai asina Manipur gi ina khulaba sanabi nat amasung nungsi chanabagi matau adu uba phangli kumai asina lakpada ana ek yaudaba amadi lamtam asigi imungsing nungai yaifaba oirasanu haina pausel pirakli Manipur Vidhan Sabha ki Adhyaksha Thoksom Saita Bharat Singh, Hanagi Mukhyamantri Nongthom Biren, MLA Thongam Besojit, MLA Yumnam Khemsan, Kendra ki Hanagi Raja Mantri Dr. R.K. Ranjan Singh Yauna, Tongan ba MLA Singna Raja Sigi Miyamda Marwaina, Ningol Oibe Singda Yaipa Pausel Piregli. Rajniti Dol Mahiroi Lup Amadi CSO Singna, Ningol Sakobuna Lakpada Miyamda Yaipa Pausel Piregli. Shiv Sena Manipur Pradesh, Samata Party Manipur State Committee, Manipur People's Democratic Front, United Committee Manipur UCM, Students Union of Kanglei Park Suk Yauna, Tongan ba lup singna su raija sigi ningol singda yaipa pausel piregli. Ngasi ayu angan badagi hauna ningol oibe singna mapam lamdamda ningol sako basa na bahure. Ningol sako basa na bathorakpi ningol amana Akashbani Imphal gi I pau kangbuda asumna phongdokli. Ai hawjik se chakau sat pathok charpani asidi kharangan na chatle chakau sat pase mahusagum harau tayam na satpadi oidre Manipur gi rang na maram oiraga relief camp singda lairiba ningon singna mapam da chakau sat pa phangjada ba kaya ase yengluraga di satpu chatningdrabani ibung ipa singna laktabya de haibagi tangai padana chacharabani relief camp singda lairibi ningon khara tongan ba organization singna chakau gani haibagi pau tajai Masi madi nungai poi adobo ningon singna pamjaribadi mapamda kie mauna chachabaduni relief camp singda lairiba nupi singna mathang chahidadi mapam chakauba chatpa phangjanaba sarkarna hona haningi aduga amana chakaubada dakinagi hidanaba simadi tawhanjaningde masina lairiba imung singgi miyoi singdadi chakauba lakani khanbada awaba kaya thengnaba ui Ningon oibi aikoina pamjabadi ima ipa ibung ipa singna kum amagi ningon chakauba lakpada harau tayamna samang thakminabaduni haijaningi Manipurda namdura sel khaiba masung ain gi wangmada thabak tawba singi mathakta security force na akanba thabak laukhali Manipur police ki control room na thokpa cherol manhai asigum mayo sing phanaba security force na pak sana thibu humbagi thabak sathabada Chandel jila gi sakpi karong police station na konba saluktagi miyoi ani phare Makoy adu Surasanpur dagi laglaga Myanmar ngamkai paring phawdok laga tambu da sanaba hondaramba miyoi singni hairi Amaromda Imphal East Jilagi Haingang Police Station na konba khomidok mayai lekai dagi miyoi ama security force na phare
ꯃꯉꯣꯟꯗꯒꯤ ꯀꯞ ꯁꯤꯔꯞ ꯕꯣꯇꯜ 62 ꯐꯥꯒꯠꯂꯦ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 12,730 ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯐꯪꯂꯦ Manipur Police na tongan mafam singda lagaw khawba thingnaba akanba drive chathari drive aduda tongan ba mafam singda lagaw khawba da sizinaba polam sing phagale Niyom gi wangmada gari thoba mayoy sing phagatuna chalan kakpagi thabak leptana chathari ngarang tongan mafam singda niyom gi wangmada gari thorukpa singda chalan 18 ka anduna sel oina lupa 38 khomgale National Highway 38 Imphal Jiribam Lambida Posei Thana Yauraba Gari Sani Humbudramari Security ki akan mangaksal thorangal wenina Imphal da purakre Lambi asida gari chatok jasinda asoi angam thon danaba security force na akan mathabak laukhatli Diwali kumai manungda Jiribam da nongmai kapna bagi thodok sing thoki haina social media da video na singba kaya sandorli badu aranba yumpham yaudaba wafam ni haina Manipur Police ki cherola mana singtoragli Diwali kumai manungda asigma thodok amata Jiribam jila da thoki balaiti hairi Jiribam jila ki manungda bambula thabana singba tawdanaba police na hana na khangan khrapani amadi asigumba bambula thabagi thabak sing tawbra haibada police na senaduna lakpani social media da aranba paw sandokpidanaba police na appeal tawri Senapati Police na ngarang jila adugi Lizai amasung akoiba mafam singda drone sizinaduna popi pambe sing thabra haina yengsinbada lam hectar mangada popi pambe sing hawrama thengnare mafam adugi anakpada yum taruksu leirama thengnaki adumainamak yum sing aduda miyoi amata leiramte hairi Lizai village ki khunja singda popi pambi tharamba sing masak khangdoklaga police ta pau piraknaba madi pambi sing adu athuba matamda yanthatnaba khanganki Senapati Police na asigumba ain kaiba thabak sing chathadhanaba akan mathabak lokale hairi tabiriba pawasi Akashbani Imphal dagini Paumi singda khuthai haibagi akupa marol chayol anigi manungda pikhalangnaba National Human Rights Commission na Manipur Kerala amasung Tripura gi Chief Secretary singda ai baserol thadona khangankhre Hariba Raisa ahum asida Paumi singda khut thapadagi Paumi sing adu hospital da layeng sathagibani Police na case sing lokatuna thijin humjin bigi thabak satharibani Paumi singna tharakpa su motu case amaga mari lenna Rai sing asigi DGP singda case sing aduga mari lenna thijin humjin bigi thabak sathariba adu kaya yamna khumang chausilebagi haibadu su khangalaknaba khangankhre ngasi phongba pause singi maroiba pausingi dama haujik Kshetrimayum Ganga leire Ganga Thagatsari Dwijamani TS Muibana Manipur ge ukrul da thunglabada miyamna taramna okiba ningol chakaubaga mari leinana ngagi mela pangthokiba amasung Manipur Rasbari amuk hana semgatnabagi matangda expert sing saruya aduna mifam pangthokibagi pauna ngasi phongba pause singi maru oiba pau oiri masagi sahi Manipur trahum doi surba NACN GPRN gi auto ki launcher Twingaleng Muiba Pongna Pamlam Damda Yoda Kre Haiba Pau Naharol gi Thaudang Pause gi banner headline oina phongli Pau asi Sanalai Pak Sanga Express edition animak Pongna Pam People's Chronicle Huyelan Pau Hills Hornbill Express Tamenglong Times amasung Gan Phumel dasu tongan ba mawong da headline piduna ahanba pau oina phongli Ichaw mayok na kharbasu ngagi mela pangthokre Kanna hotnabadagi yelhaw nga sing miyam da marang kaina phanghalle haiba Fisheries Director gi wafam Sanalai Pak Pause gi anisuba headline tawri Pau asi atay pause singdasu ahan belamai da phongli Ngagi mela da nga keji lak amma makhai hena puthokre haiba pau Sanga Express English edition gi ahan belamai da phongli Manipur Rasbari ngak senaba consultative meeting pangthokre haiba pau Pongna Pam Pause gi ahan belamai da phongli pau ase atay pause singdasu ahan belamai da phongli Manipur Government Services Federation na khungjang pareng jangchilagani haina Chief Secretary da khanghan khre haiba pau ama Huyelan pau pause gi ahan belamai da box item oina phongli Manipur yauna state ahumda paumi singda attack tawkhibagi matangda akupa marol piraknaba NSRN na khanghalakle haiba pau Pongna Pam Pause gi anisuba headline tawri Kudol pot hidana batuktuna chakaubugi thauram pangthoksi haina lup kayana paujel pinarakli haiba pau Sanalai Pak Pause gi ahan belamai da phongli Tamenglong jila da Amur Falcon thunglabaga loinana Paching Youth Club Tamenglong na khulgi akoibada yargan sizinaba thingkhra haiba pau Tamenglong Times da maroiba pau oina phongli Dwijamani Thagasari Ganga aroibada maroiba pau amuk Mase masal singamadi mabung mawpwa singi nungsinabagi asatpa mari utpa hiyangai gi nini panba ningol sakoba ngasi pangthokli
Manipurda namduna sel khaiba amasung ain gi wangmada thabak tawbasing gi mathakta security force na akan bathabak laukhali amasung paumi sing da khut thai haibagi akupam barol pikhalangnaba National Human Rights Commission na Manipur, Kerala amasung Tripura gi chief secretary sing da ai beserol thatuna khangan khre pauloi jare